Tungan tungan ba social media ki maru be I pau khara myam da thamjage hayeng ko tu na pung 12 gi total shutdown amadi khongjang changsin gani haina lauthokre hairi relief camp da Leiba Ahal ama labuk ta saru ko khunba chatkibada lektharakpadagi Leikhidre Manipur thokliba kangku irang asna maram oiraga lanjilaktuna moirangi college ta hangba relief camp amada Leiba Ahal ama senthok lambi leitabana maram oiraga lau khawba loikraba labuk ta satuna saru ko khunba chatpada khangauduna lektharakpadagi Leikhidre hairi nungai taba thokdogasi ngarang ayuk pung 10 makhairom tarakpa matam adwaida moirang saribon lekai gi labukta thokibani hairi Leikhidre Ahal adugi mamingna longjam ranjit masaki sahina humpu apokpa Leikhidre longjam kulakawi hairi pressna phangba pawgi matung inna Ahal asi labukta taba saru ko khulingaida PP stroke tawraktuna lektharakpadagi moirangi CIC da pukhatki adum oinamak lekanaba ngamdana Leikhidabani hairi asiba haksang adu postmortem tawnabagi damakta RIMS ki miral sangda thamkhre hairi Chief Minister N Biren Singha resign taw haina Mizoram gi MNF political party na demand tawrakre hairi yumthangnaba state Mizoram gi khwaidigi sawa political party ama oiriba Mizo National Front MNF na Manipur gi Chief Minister N Biren Singha bu resign taw haina demand tawrakre wafam asi ngasi aizolda MNF party asigi General Publicity Secretary BL Cross Nizobana paumi singa unaba amada phongdokhibani hairi Makhatana Arambai Tingol gi PRO Robin Mangang khwarakpam dagi maru oiba matang miyam da share tawjage nungsa thibiganu aikhoi gi Luchingpurel Keisu Touroi hekta tawba yaba nate aikhoi lising marphu asi nungna saba murti nate phagi nate haina Arambai Tingol gi PRO Robin Mangang khwarakpam na asumna thamlakle